ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯂꯤꯁꯅꯔꯁꯤꯡꯅ ꯂꯦꯞꯇꯅ ꯅꯨꯡꯇꯤꯒꯤ ꯄꯤꯕꯤꯔꯛꯄ ꯀꯣꯃꯦꯟꯠꯁꯤꯡ ꯉꯝꯂꯤꯕ ꯃꯈꯩ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯅ ꯄꯥꯖꯗꯨꯅ ꯍꯦꯟꯅ ꯊꯧꯅꯥ ꯑꯣꯏꯖꯔꯤꯕꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯀꯣꯃꯦꯟꯠ ꯏꯖꯔꯛꯄ ꯀꯌꯥꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯁꯦꯡꯅ ꯐꯦꯃꯤꯂꯤ ꯑꯃꯒꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯖꯩ꯫ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯄꯥꯖꯔꯤꯕꯅꯤ꯫ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯃꯥ ꯁꯥꯟꯇꯤꯕꯂꯥ ꯊꯧꯅꯥꯎꯖꯝꯅ ꯏꯆꯥꯅꯕꯨ ꯋꯥꯔꯤ ꯂꯤꯔꯗꯤ ꯃꯃꯥꯗꯤ ꯑꯗꯨꯃꯛ ꯇꯥꯏ ꯍꯥꯏꯗꯨꯅ ꯆꯍꯤ ꯀꯌꯥ ꯇꯠꯇꯅ ꯍꯥꯏꯕꯤꯔꯝꯂꯒ ꯍꯟꯗꯛ ꯊꯥ ꯑꯃ ꯑꯃꯨꯛ ꯀꯣꯃꯦꯟꯠ ꯎꯈꯤꯗꯕꯁꯦ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ꯫ ꯃꯃꯥꯕꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯆꯕ ꯐꯥꯎꯏ꯫ ꯉꯁꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯅꯔꯦꯇꯔ ꯅꯆꯥ ꯑꯩꯍꯥꯛꯅ ꯃꯃꯥꯕꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯝꯂꯕꯁꯨ ꯐꯕꯤꯗꯨꯅ ꯅꯆꯥꯒꯤ ꯋꯥꯔꯤ ꯇꯥꯕꯤꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯉꯁꯥꯏꯋꯥꯏ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯋꯥ ꯉꯥꯡꯅꯔꯛꯄꯗꯨ ꯀꯥꯕꯛ ꯁꯥꯕꯛ ꯐꯤꯔꯦꯞꯄꯒꯤ ꯅꯥꯀꯣꯡ ꯃꯅꯨꯡꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯇꯥꯝꯅꯥ ꯍꯥꯏꯕ ꯃꯤꯡ ꯑꯁꯤꯅꯁꯨ ꯄꯤꯁꯨꯝ ꯈꯪꯁꯨꯛ ꯁꯨꯛꯈꯤ꯫ ꯗꯨꯀꯥꯟ ꯐꯝꯂꯝꯕ ꯅꯨꯄꯥꯗꯨꯁꯨ ꯂꯦꯞꯂꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯅ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯍꯥꯏꯐꯦꯠ ꯇꯥꯕꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯈꯔ ꯎꯕ ꯐꯪꯈꯤ꯫ ꯏꯀꯥꯏꯔꯛꯇꯨꯅ ꯃꯈꯥ ꯁꯥꯡꯊꯔꯛꯇꯅꯕ ꯈꯥꯝꯕ ꯆꯪꯈꯤꯕꯅꯤ꯫ ꯐꯤꯔꯦꯞꯄ ꯍꯣꯏꯁꯨ ꯊꯣꯔꯛꯂꯒ ꯒꯥꯔꯤꯗ ꯀꯥꯈꯠꯅꯔꯦ꯫ ꯑꯗꯨꯕꯨ ꯗꯨꯀꯥꯟꯗꯒꯤ ꯊꯣꯔꯛꯄ ꯃꯇꯥꯡꯗꯒꯤ ꯍꯧꯅ ꯋꯥꯈꯜꯗꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯒꯥꯔꯤꯅ ꯑꯦꯔꯣꯟꯗ ꯊꯧꯍꯟꯈ꯭ꯔꯦ꯫ ꯃꯥꯅ ꯅꯥꯀꯟꯗ ꯐꯝꯂꯒ ꯆꯥꯎꯕꯤꯗ ꯐꯣꯟ ꯇꯧꯔꯤ꯫ ꯆꯦ, ꯇꯥꯝꯅꯥ ꯑꯝꯇ ꯄꯥꯏꯍꯟꯕꯤꯒꯦꯔꯥ? ꯆꯥꯎꯕꯤꯅ ꯇꯥꯝꯅꯥꯗꯤ ꯗꯨꯀꯥꯟ ꯊꯣꯛꯈꯤꯕꯅꯤꯅꯦ, ꯉꯥꯏꯍꯥꯛ ꯂꯩꯔ ꯇꯧꯔꯛꯀꯦꯔꯣ? ꯍꯜꯂꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯕꯤꯒꯦꯔꯥ? ꯋꯥ ꯑꯝꯇ ꯍꯥꯏꯅꯤꯡꯕ꯫ ꯇꯣꯏꯅ ꯐꯣꯟ ꯇꯧꯔꯛꯄ ꯐꯤꯔꯦꯞꯄ ꯅꯠꯇꯕꯅꯤꯅ ꯆꯥꯎꯕꯤꯁꯨ ꯍꯧꯒꯠꯇꯨꯅ ꯊꯣꯡꯒꯥꯜꯗ ꯊꯣꯔꯛꯏ꯫ ꯗꯨꯀꯥꯟ ꯂꯩꯕꯔꯣꯝꯗ ꯑꯣꯟꯊꯣꯛꯂꯨꯕꯗ ꯇꯥꯝꯅꯥ ꯁꯛꯐꯝ ꯑꯃ ꯇꯧꯔꯒ ꯍꯜꯂꯛꯄ ꯎꯔꯦ꯫ ꯋꯥ ꯀꯌꯥ ꯉꯥꯡꯅꯤꯡꯂꯕꯁꯨ ꯃꯤ ꯑꯃ ꯂꯥꯏꯟꯗ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯃꯈꯥ ꯇꯥꯔꯨꯗꯅ ꯐꯣꯟꯗꯨ ꯄꯤꯔꯝꯂꯒ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯊꯤꯜꯂꯛꯑꯣꯀꯣ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯁꯨ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯌꯨꯝꯂꯣꯝꯗ ꯆꯠꯅ ꯍꯜꯂꯣ, ꯀꯩꯗꯧꯔꯤꯅꯣ? ꯌꯨꯝꯗ ꯍꯜꯂꯤ, ꯗꯨꯀꯥꯟ ꯊꯣꯛꯎꯕ꯫ ꯀꯩ ꯂꯩꯔꯨꯏꯅꯣ? ꯀꯔꯤꯝ ꯂꯩꯔꯛꯇꯦꯗ, ꯗꯨꯀꯥꯟ ꯐꯝꯕꯤꯒ ꯈꯠꯅꯔꯝꯃꯒ ꯑꯣꯏꯅ ꯍꯜꯂꯛꯏ꯫ ꯒꯥꯔꯤ ꯃꯈꯣꯜ ꯌꯥꯝ ꯇꯥꯏ, ꯌꯨꯝꯗ ꯂꯩꯇ꯭ꯔꯣ? ꯐꯤꯔꯦꯞꯄ ꯅꯣꯛꯂꯒ ꯂꯩꯇꯦ, ꯑꯩꯗꯤ ꯏꯅꯣꯝꯆꯥ ꯍꯣꯏꯗꯁꯨ ꯂꯩ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯐꯣꯟ ꯇꯧꯔꯛꯀꯦ, ꯄꯥꯏꯔꯛꯀꯦꯔꯣ? ꯆꯦ ꯆꯥꯎꯕꯤ ꯍꯣꯏꯗ ꯇꯨꯝꯕ ꯆꯠꯂꯅꯤ ꯆꯥꯛ ꯇꯣꯛꯄꯒ꯫ ꯃꯣꯏꯗ ꯆꯥꯛ ꯄꯨꯟꯅ ꯆꯥꯗ꯭ꯔꯣ? ꯌꯨꯝꯗ ꯑꯣꯏꯅ ꯆꯥꯔꯦ꯫ ꯆꯥꯛ ꯌꯦꯟꯁꯥꯡꯗꯤ ꯀꯃꯥꯏꯅ? ꯃꯣꯏꯗ ꯁꯨꯝ ꯂꯩꯕꯗꯣ ꯌꯥꯝꯅ ꯋꯥꯏ, ꯑꯗꯨꯏ ꯇꯨꯝꯕ ꯈꯛ ꯆꯠꯂꯦ꯫ ꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯃꯦꯗ꯫ ꯊꯣꯡꯒꯥꯜꯗ ꯉꯥꯏꯍꯥꯛ ꯂꯦꯞꯄꯝꯃꯣ꯫ ꯃꯈꯣꯡ ꯆꯞ ꯂꯦꯞꯄꯒ ꯇꯨꯡ ꯃꯥꯡ ꯌꯦꯡꯉꯤ꯫ ꯀꯩꯒꯤ? ꯐꯤꯔꯦꯞꯄ ꯐꯣꯟ ꯀꯛꯈ꯭ꯔꯦ꯫ ꯀꯣꯊꯗꯨꯅ ꯇꯥꯝꯅꯥꯕꯨ ꯂꯛꯅꯕꯁꯨ ꯇꯧꯔꯝꯗꯦ ꯉꯁꯤꯗꯤ꯫ ꯇꯥꯝꯅꯥꯁꯨ ꯅꯥꯀꯣꯡꯗꯒꯤ ꯐꯣꯟ ꯊꯥꯡꯊꯔꯒ ꯅꯥꯛ ꯌꯦꯠ ꯌꯦꯡꯗꯨꯅ ꯂꯦꯞꯄꯤ꯫ ꯐꯤꯔꯦꯞꯄ ꯅꯛꯅ ꯂꯩ ꯍꯥꯏꯕꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯤ ꯂꯦꯞꯂꯝꯂꯤꯕꯅꯣ ꯍꯥꯏꯔꯕꯁꯨ ꯂꯥꯝꯕ ꯐꯪꯗꯦ꯫ ꯑꯃꯨꯕ ꯀꯥꯔ ꯑꯃꯅ ꯃꯅꯥꯛꯇ ꯈꯥꯝꯖꯤꯜꯂꯛꯂꯗꯨꯐꯥꯎ ꯐꯤꯔꯦꯞꯄ ꯌꯥꯎꯔꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯀꯥꯔ ꯃꯃꯥꯡꯒꯤ ꯊꯣꯡ ꯍꯥꯡꯂꯒ ꯀꯨꯝꯊꯔꯛꯏ꯫ ꯃꯁꯥꯗꯣ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯥꯜꯂꯛ, ꯇꯦꯟꯇꯛ ꯀꯛꯄ ꯁꯝꯒꯤ ꯁꯥꯏꯅ ꯃꯃꯥꯡꯂꯣꯝꯗ ꯂꯤꯛꯅ ꯀꯣꯟꯇꯛ ꯇꯥꯔꯛ, ꯃꯤꯁꯨꯝꯕ ꯃꯤꯠꯌꯦꯡꯅ ꯏꯈꯨ ꯈꯨꯖꯤꯟꯅ ꯀꯅꯥꯕꯨ ꯁꯥꯎꯔꯤꯕ? ꯉꯁꯤꯗꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯃꯤ ꯇꯧꯕ ꯑꯗꯨꯃꯗꯤ ꯃꯥꯡꯍꯟ ꯂꯦꯡꯖꯨꯝ ꯐꯂꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯃꯨꯅ ꯌꯦꯡꯂꯒ ꯃꯃꯤꯠꯅ ꯅꯣꯛꯁꯤꯜꯂꯛꯄ ꯃꯤꯅꯣꯛꯇꯅꯤ ꯇꯥꯝꯅꯥꯒꯤ ꯊꯃꯣꯏ ꯄꯣꯛꯄꯤꯈꯤꯕꯁꯨ ꯉꯁꯤꯗꯤ ꯃꯤꯅꯣꯛꯇꯣ ꯎꯕ ꯐꯪꯗꯦ꯫ ꯐꯪꯗ꯭ꯔꯕꯁꯨ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜꯗꯤ ꯁꯥꯟꯅꯕꯤꯔꯤ꯫ ꯃꯇꯤꯟꯗꯨ ꯀꯨꯠ ꯌꯣꯠꯂꯒ ꯃꯆꯤꯟ ꯃꯔꯩ ꯐꯥꯖꯤꯟꯗꯨꯅ ꯂꯦꯞꯄꯤ꯫ ꯐꯤꯔꯦꯞꯄ ꯃꯃꯤꯠ ꯑꯅꯤꯅ ꯇꯥꯝꯅꯥꯗ ꯃꯈꯨꯠꯅ ꯄꯣꯀꯦꯠꯇꯒꯤ ꯃꯣꯕꯥꯏꯜꯗꯣ ꯁꯠꯇꯣꯔꯛꯂꯒ ꯄꯤ꯫ ꯁꯤꯝꯗꯤ ꯂꯧꯊꯣꯛꯍꯧꯔꯦ, ꯌꯨꯝꯒꯤ ꯃꯤꯈꯩ ꯂꯣꯏꯅ ꯈꯪꯕ ꯅꯝꯕꯔꯅꯤ, ꯃꯔꯛ ꯃꯔꯛꯇ ꯐꯣꯟ ꯇꯧꯔꯛꯀꯦ, ꯅꯪ ꯄꯥꯏꯍꯧꯔꯣ꯫ ꯀꯩꯒꯤꯅꯣ? ꯅꯣꯡ ꯐꯥꯗꯣꯛ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯐꯣꯟ ꯇꯧꯔꯛꯄꯗ ꯃꯤꯉꯣꯟꯗ ꯇꯧꯔꯛꯄꯗꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩ ꯇꯜꯂꯦ, ꯆꯦ ꯆꯥꯎꯕꯤꯗ ꯍꯪꯉꯛꯈꯤꯒꯦ,
Mana yadradi lauba ngamoi. Phone pibabu kaidorage ko paisalo lona khangandabi payo. Phirepana pisilakliba makhutto inthok ai lauba talli. Hairam laga tamna khonglei thuna thongal da jensin ki phana oiduna su phirepana mamal tangba posak ama pisilakpado ma lauba kizai. Phirepa kanano khangdi madi ipang pangli. Adopo mina haiba khudingmak yaganu haina chawbine insin khiba wa lawi. Mayamna haina ba mamalo kailo chonglam jaroi haiba mijay asini tamna na khwai dagi pakhat pasu. Aduna kaigumba ama thorakpada chawbi da chinduna si phabra si haira e haina tana jabani. Magi punsida mamagum phattaba mai ama leihaningde. Phirepana pirakpa phone du su launingi maga wari su mikup khudingi sana ningi. Adobo phirepasi kanano mabu kadai phawba thazaba yaba misakno haibasi khangdabana naksinaba khawtaknaba phawi. Adomakpo mana khwaidagi nakpa misakni haiba masana su khangdana nakrabani thamoidi. Phirepasu upai leita phone do makhut yetuna pairaga oigi khubakta popo phobi sanaramlaga tamnana changkhibadusu hairap yinglamlaga handuna gari da kakhalei. Erona phone piramni hairaga kaidoraba nangmu WhatsApp ka loina reset tawthokradaine amuk pamura iro atang manena law yadre phone pirubadai kanna chenkre phone da kari ga malu razano Boris to khonjal yak na kamaina lawdorige koina basunate nong fada wari watai sanaraga phone pisiladi kamai lawdoino. Eron gari thauba haurai phirepada yengna kaigino nangna mangonda phone piningibo nabani pau phasana phauna ningbagiraba. Pakhum su pifam khangdri tamnagi mapung phabo wari khangudrabaso mama mayum pankhre migi da leiba nungaiti haibasimadi khangle asikha khangbada thamoida nungaitaba amadi phawri pamjai tamnabu mana apambaga nungsibaga ani se khara khenai tabli loina rakpada mabu nungsibasu haurakre onsilurabadi soidana magluplani mamana haiba wadusu pop tarak toribani nupigi responsibility na nangbusu maisala ngakani maduna magi maisada nangsu nungsiruba kaubanina thaiduna chenba ngamakloi. Kabak saba mamana mabu warakpada ngangkibado tamnagi awabada magi thamoida jaina phaurakpa mikup khuding ningsingi. Mikuptuda khanki matam chadri tamnabu nungsiba haina kaya naksanadana hotnabani. Phirepana miyoibase loinamak awatpa leini. Magi awatpa lakpada aina help tawba yaba matang oiragadi number leinabana fatro mana hainingba wa ama leirasu fat hairakanidana. Boris na masakpu sum thengnaba khudingi nungsiramine hapu taida ai oina pamsila ira kaino. Erona Boris na mai lakchakhijani. Phirepana chathoi noigumbaga chanagadaba mi nate asimadi midyeng karan chalurano aigini. Boris na hozikta marol senge surugi wa paluradi hau thadana chenki tamnagi matang oiragana maram amagi su chongsilei adu apa nungsi kawi ko so koinaro yengbada tokki mati wa ba haibadu oire. Phireppa noklaga haipadi nangonda jagat ki haipani leirise. Boris na Phireppa thoidu fajaine. Phireppa phat onsilaktuna namai thugaini he. Boris na phajai hairasu sawi adoidi yam thi yomu male kanana puino adubo Africa dai loina ba pura iro. Ero noklaga wow masen mabai. Phireppa na sapta aduga pabungcha da haido odi nang mai tot pizani tot pada ai so adum yausilakani tinara imung manung daga chopsilakanu oktri duga. Boris masa do fat thekalaga kaiba aibu kaido oktradana. Eron dangna nupi ga yam flat tawna ba singai ne. Eron na wagi wa chum na ngango ai paksilakana
गारीसिदे काउथरमदि ICU यौनी बोरिसना नथौरो पकनिंग पकनी पकनिंद्र तोकनी फिरेपना यारे अमता तानिंद्रे बोरिसना नंग दिकाइदे तानिंगनेगे तामना पलादि तानिंगदोबो फिरेपना होय तानिंगे अवाई अखुमदा युम यौनरकप खंगौद्रे बोरिस के एरोनगा ड्रॉप तौरमलगा हलई या चंगले माना मयुम यौरकपा बानु लाई दुक थालंबदुदा मखोल थोकंदना तपना गारीदो गराजदा थौजलमले रूम चंगकपदा मफी मरोल होंदुई सेलु जारिबसिंगदो हयिंग सुदोकनबा नाकल अमदा नमसिंदुना थमख्रे बारूम चंगकतुना इरुलुजथोई माना ममागी निंगबा थोंगदबा तुमिन्ना कपलंबा लोना कयारक उखी ngasi na angang oina hairap manaba maisa tamnana langhauri numidangni chaubi mama macha chaubi gi kadale lohongba naksilakpagi wari watai sanarambani ngasi gi thodok tugi matang daso mama da ngangi mine adumai usittana tawraga imani irenjana kai kaino han hangba yadraba laisabi pharaba angangi mafi mulle haisibo इमा नंबु गाउरब्रा हाइबनी नोइना अंगांग ओइना उजबे वानी लैसाबि फारबनी माना लौरमुई हाइदी आइदी कनाना खंगनी इसानी हाइदना निंथादगी खंगई हाइबसु नत्ते लौरमुई येलगा लौरमदी इकाइजैनी हे अंगांग से नोइ मयामगी चैफम गांगफम ओइ लेरे तामना सु तुंगबा लागले सानारम्बु वारी चप चप लेपी चाउबीगी ममाना तामना क्वाम तंगदी लैयुदना नोंग फादोकसो ngasai lupa chawnga pai khiba adu obagi hai khibani chawbina ima na thebong yam launu angang sida noina awat apa yengadra hairaga yankhei chama ubada kalak mi howe tungsin ja sanu khandeba dukan phambi so mangaire achoi ba leidi ko na loro haiba thongna yam phai chawbi makhata na memcha su hayeng aina angang sida lale haiza handorini chawbi gi mama na tamna nang saunu ko mabok na ngasai ngangbado mi mamangduda mabok su ikai manbagini mi na ngang khidau saruk aina chaihobana phai khalli tamna na kedo bai sauroi doiba memcha du su macha pa mo kaina minai sada na kaushalla pamhalle aduga paisa hurale kaina mai dukan da kasu changchang chawbi su pham semjinkhre mama su hogotlaga thokre tamna ma na ngasai puruba phone do chawbi da piraga che chawbi nupana phone pige haire ise lawgadro chawbi phati ngaglaga phire bana hairera tamna su phamung da ka khalai chawbi hiptharai phamung macha da tuminne hipna chawbi na nang angang yam oiri phone pai badi yai phone da nabani adum pau phaunara adi fatte phire padu kayam phaba mi no su khangde masa ma unale masak matau phazai nupi koiramgani sum nangbu icham chamna nungshibagi piraki hairaso kaidong nungda tangbo posak amatta mina pirakpada lawganu hayeng mina wa chawna ngangkhinabani phirepana nang nungshiga hairakbra hainde nungshina ba koina basunatana mana phone pige na haire ido fatana khalodi mai am yai hayeng moi them torak po iramadi nang da satani tamna karim ta lorunu mana pirake na hairaso moi disel paiba lairik laisu tamba imungni adumba imungna ne lairik tamdaba miga kaidong nungda puningoi chawbi na hairiba khudingma tamna munna tasilli kangkhal mathaktuda yenglaga mapidusu kaptanaba nanthai phirepaga khenare mabu nungsi haibagi nungsirakpa pokning natti khangde ma masana masagi hingliba punsi asida yamna nungshiba phawi lairaba ina khunbana amani mathomaram khangdaba imung haibado oiri magidi hauzik kanana mabu yingsillaga leigedaba chawbina kaya muk yamna kuina mabu yingsinbigani chawbina mayung palaga mabu pogi hairabasu leirudoribadi migi imungni adom da chatlaga leirudaw saru
ꯆꯥꯎꯕꯤꯒꯤ ꯃꯃꯥꯒꯤ ꯃꯤꯆꯩ ꯈꯔ ꯆꯥꯔꯒ ꯂꯩꯕꯅ ꯍꯦꯟꯅꯁꯨ ꯐꯕ ꯂꯥꯛꯀꯅꯤ꯫ ꯇꯨꯡꯗ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯒ ꯂꯩꯒꯗꯕ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯗ ꯏꯃꯝ ꯃꯝꯃꯤ꯫ ꯇꯥꯝꯅ ꯃꯆꯦ ꯆꯥꯎꯕꯤꯗ ꯃꯈꯨꯠ ꯅꯥꯝꯃꯅ ꯆꯦꯠꯅ ꯀꯣꯜꯂꯒ, "ꯆꯦ ꯆꯥꯎꯕꯤ, ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝ ꯂꯨꯍꯣꯡꯍꯟꯅꯤꯡꯗꯦ." ꯆꯥꯎꯕꯤꯁꯨ ꯅꯣꯛꯂꯒ, "ꯍꯣꯡꯉꯁꯨ ꯍꯣꯡꯗ꯭ꯔꯁꯨ ꯑꯩꯗꯤ ꯅꯪꯒꯤ ꯆꯦ ꯆꯥꯎꯕꯤ ꯑꯗꯨꯝ ꯑꯣꯏꯗꯣꯏꯁꯤꯗꯤ." ꯀꯨꯟꯖꯣ ꯇꯨꯝꯅꯕ ꯇꯧꯔꯤ꯫ ꯕꯤꯃꯣꯇꯤ ꯆꯪꯉꯛꯇ꯭ꯔꯤ꯫ ꯑꯅꯣꯞꯇꯣ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯒ ꯍꯤꯞꯊꯔꯛꯄꯗ ꯉꯥꯏꯔꯤ ꯃꯥꯒꯤ ꯐꯣꯟ ꯈꯤꯡꯖꯤꯜꯂꯛꯏ꯫ ꯍꯧꯒꯠꯇꯨꯅ ꯀꯅꯥꯅꯣ ꯌꯦꯡꯉꯤ꯫ ꯄꯥꯏꯈꯠꯂꯒ, "ꯑꯦ ꯏꯇꯥꯎ, ꯀꯔꯤ ꯂꯩꯔꯦ?" ꯃꯪꯂꯦꯝꯅ, "ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ꯫ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯁꯨꯕ ꯌꯥꯕꯒ ꯂꯩꯔꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯑꯇꯣꯝꯕꯤꯒ ꯑꯍꯜꯒꯁꯤ ꯄꯪꯐꯨꯗ ꯐꯨꯅꯔꯦ." ꯀꯨꯟꯖꯣꯅ, "ꯂꯣꯛ ꯑꯃꯗ ꯀꯩ ꯑꯅꯤ ꯀꯨꯟꯕ ꯈꯛ ꯌꯥꯗꯕꯅꯤ꯫ ꯏꯇꯥꯎ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯗꯣꯛꯂꯕꯅꯤ꯫ ꯂꯥꯟꯕꯗꯤ ꯅꯪ ꯌꯥꯝꯅ ꯂꯥꯜꯂꯤ." ꯐꯣꯟꯗꯣ ꯃꯨꯟꯅꯔꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕ ꯃꯈꯣꯜꯁꯨ ꯇꯥꯏ꯫ ꯉꯥꯛ ꯂꯩꯔꯒ ꯃꯪꯂꯦꯝꯒꯤ ꯅꯨꯄꯤꯅ ꯐꯣꯟ ꯄꯥꯏꯔꯛꯏ꯫ "ꯇꯥꯃꯣ, ꯃꯥꯅ ꯃꯄꯥꯟꯂꯣꯝꯗ ꯆꯠꯀꯦ ꯍꯥꯏꯔꯤꯗꯣ ꯃꯥꯅ ꯁꯥꯟꯇꯤꯗ ꯍꯤꯡꯒꯦ, ꯑꯩꯈꯣꯏꯕꯨꯅ ꯃꯩꯔꯤꯗ ꯏꯟꯁꯤꯜꯂꯝꯒꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯝꯕꯒ ꯑꯃꯠꯇ ꯁꯤꯟꯕꯤꯔꯛꯀꯅꯨ." "ꯍꯥꯏ, ꯐꯣꯟꯗꯣ ꯄꯤꯔꯛꯎ." ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯕ ꯉꯥꯡꯅꯕ ꯀꯨꯟꯖꯣꯒꯤ ꯅꯥꯀꯣꯡꯗ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯁꯠ ꯍꯦꯛ ꯊꯝꯕꯁꯨ ꯌꯥꯗꯕꯅ ꯄꯥꯏꯔꯤ꯫ ꯃꯪꯂꯦꯝꯒꯤ ꯅꯨꯄꯤꯅ ꯄꯦꯟꯗꯅ ꯋꯥꯀꯠꯂꯛꯏ꯫ "ꯏꯆꯥꯁꯨ ꯑꯃꯅ ꯀ꯭ꯂꯥꯁ 9ꯅꯤ, ꯅꯨꯄꯤꯗꯨꯅ 11 ꯀꯥꯔꯕꯅꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯣ ꯏꯀꯥꯏꯔꯤꯅꯤ ꯍꯥꯏꯗꯅ ꯌꯨꯝꯗꯒ ꯄꯥꯛꯅ ꯍꯟꯖꯤꯜꯂꯛꯇꯦ꯫ ꯏꯆꯥ ꯅꯨꯄꯤꯁꯤꯁꯨ ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯃꯥꯅ ꯌꯦꯡꯉꯣ, ꯏꯃꯨꯡꯁꯦ ꯂꯩꯈꯥ ꯇꯥꯍꯜꯂꯕꯅꯤ." ꯃꯪꯂꯦꯝꯅ ꯃꯀꯣꯛ ꯄꯥꯏꯔꯒ, "ꯑꯩꯁꯨ ꯁꯣꯏꯔꯦ ꯍꯥꯏꯔꯦꯗꯅ." ꯂꯂꯤꯇꯥꯅ, "ꯅꯨꯄꯤꯒꯤ ꯁꯥꯗꯣꯡꯗ ꯆꯣꯞꯄꯗ ꯉꯁꯤꯗꯤ ꯏꯃꯨꯡꯁꯦ ꯅꯪꯅ ꯂꯩꯈꯥ ꯇꯥꯍꯜꯂꯕꯅꯤ꯫ ꯑꯩ ꯄꯥꯝꯗ꯭ꯔꯕꯁꯨ ꯅꯪ ꯅꯆꯥ ꯑꯅꯤꯁꯤꯒꯤ ꯈꯟꯕꯗꯤ ꯌꯥꯕꯅꯤ꯫ ꯏꯆꯥ ꯑꯇꯣꯝꯕꯁꯨ ꯅꯤꯁꯥ ꯆꯥꯕ ꯍꯧꯔꯛꯑꯦ, ꯌꯨꯝꯗ ꯄꯥꯛꯅ ꯂꯩꯌꯨ ꯌꯥꯗ꯭ꯔꯦꯗꯅ." "ꯍꯧꯈꯤꯕ ꯍꯜꯂꯛꯑꯣ ꯌꯥꯗ꯭ꯔꯦ, ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ?" ꯀꯨꯟꯖꯣ ꯂꯥꯡꯅꯔꯤꯕ ꯑꯅꯤꯗꯨꯗ ꯐꯣꯟꯗꯒꯤ ꯈꯥꯝꯕꯤ꯫ "ꯅꯣꯏ ꯈꯠꯅꯔꯅꯨ, ꯇꯣꯛꯑꯣ꯫ ꯍꯌꯦꯡ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯊꯣꯔꯛꯑꯒ ꯑꯉꯥꯡꯗꯣ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒꯦ꯫ ꯍꯧꯖꯤꯛ ꯈꯠꯅ ꯂꯥꯎꯅꯕꯒꯤ ꯃꯇꯝ ꯍꯦꯜꯂꯦ꯫ ꯊꯝꯃꯣ ꯊꯝꯃꯣ, ꯈꯠꯅꯔꯅꯨ꯫ ꯅꯣꯏꯅ ꯈꯠꯅꯔꯒ ꯑꯉꯥꯡꯁꯤꯡꯗꯣ ꯍꯦꯟꯅ ꯂꯩꯐꯝ ꯈꯪꯉꯔꯣꯏ." ꯀꯨꯟꯖꯣꯅ ꯁꯝꯖꯤꯜꯂꯒ ꯐꯣꯟꯗꯨ ꯀꯛꯊꯠꯂꯦ꯫ ꯃꯥꯒꯤ ꯃꯔꯨꯞꯁꯤ ꯀꯌꯥ ꯐꯠꯇꯕꯗꯤ ꯅꯠꯇꯦ꯫ ꯅꯨꯄꯤ ꯑꯉꯥꯡꯅ ꯍꯦꯡꯉꯣ ꯍꯦꯡꯉꯣ ꯇꯧꯔꯛꯄꯗ ꯈꯔꯗꯤ ꯌꯥꯒꯜꯂꯤ, ꯑꯁꯤꯅꯅꯤ ꯁꯣꯏꯔꯛꯄ꯫ ꯅꯨꯡꯁꯤꯅꯕꯗ ꯑꯄꯥꯝꯕꯒꯤ ꯆꯥꯡꯅ ꯑꯉꯥꯡ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥꯅ ꯍꯦꯛ ꯍꯦꯛ ꯍꯟꯊꯔꯛꯏ꯫ ꯃꯁꯤꯅ ꯏꯃꯨꯡ ꯀꯥꯏꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯐꯣꯟꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯣ ꯀꯥꯗ ꯆꯪꯉꯛꯄ ꯕꯤꯃꯣꯇꯤꯅ ꯍꯥꯏꯐꯦꯠ ꯇꯥꯍꯧꯗꯨꯅ ꯍꯪꯖꯩ, "ꯀꯩꯅꯣ, ꯀꯅꯥꯒꯤ ꯐꯣꯟꯅꯣ?" "ꯑꯩꯒ ꯊꯤꯀꯥ ꯄꯨꯜꯂꯝꯕ ꯋꯥꯡꯕꯜꯗꯒꯤ ꯃꯔꯨꯞꯅꯤ꯫ ꯃꯥꯁꯨ ꯃꯀꯣꯛ ꯌꯥꯝ ꯁꯥꯔꯕꯅꯤ꯫ ꯅꯨꯄꯤ ꯑꯃ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯅ ꯄꯤꯁꯜꯂꯛꯄꯗꯩ ꯃꯥꯒꯤ ꯑꯁꯦꯡꯕ ꯏꯃꯨꯡ ꯃꯔꯥꯏ ꯆꯥꯏꯊꯔꯛꯄꯒꯤꯅꯤ꯫ ꯅꯨꯡꯉꯥꯏꯇꯦ, ꯃꯥꯒꯤ ꯅꯨꯄꯤꯗꯨꯁꯨ ꯃꯁꯛꯄꯨꯗꯤ ꯀꯌꯥ ꯐꯖꯗꯦ, ꯐꯗꯤ ꯌꯥꯝ ꯐꯕꯅꯤ꯫ ꯍꯧꯖꯤꯛꯀꯥꯟꯁꯤꯗ ꯇꯧꯅꯔꯤꯁꯤ ꯆꯤꯟꯗꯗꯤ ꯁꯛꯅ ꯆꯥꯕ ꯌꯥꯗꯦ, ꯐꯔ ꯂꯣꯏꯔꯦ ꯍꯦꯛꯇ ꯍꯥꯏꯕ꯫ ꯑꯗꯨꯒ ꯐꯖꯕ ꯃꯤꯠ ꯊꯛꯄ ꯑꯃꯅ ꯃꯤꯠꯃꯥꯡꯗ ꯁꯝꯈꯤꯕꯗꯗꯤ ꯃꯇꯤꯟ ꯇꯥꯟꯅꯩ꯫ ꯑꯁ, ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯅꯨꯄꯥꯗꯨꯁꯨ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯅꯦ꯫ ꯃꯆꯥꯁꯤꯡꯗꯨ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ." ꯐꯠꯇꯕ ꯑꯃ ꯇꯧꯔꯦ ꯍꯥꯏꯗꯅ ꯃꯤꯌꯥꯝꯅꯁꯨ ꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯃꯛ ꯃꯈꯣꯏꯅ ꯂꯣꯏꯅ ꯑꯥꯏꯟꯁꯦ ꯄꯥꯏꯔꯕꯗꯧꯅ ꯀꯩꯅꯥ ꯈꯔ ꯀꯠꯁꯤꯟꯕ, ꯅꯝꯗꯅ ꯄꯤꯁꯤꯟꯕ ꯇꯧꯕꯁꯤꯁꯨ ꯐꯠꯇꯦ꯫ ꯃꯤꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯃꯇꯨ ꯃꯆꯥ ꯂꯩ꯫ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯂꯞ ꯂꯩꯈꯥ ꯇꯥꯍꯜꯂꯤꯕꯅꯤ꯫ ꯃꯔꯥꯜꯗꯣ ꯀꯔꯤꯒꯤ ꯂꯥꯟꯅꯤꯡꯉꯨꯔꯤ ꯃꯣꯏꯗꯤ? ꯑꯗꯨꯗꯤ ꯑꯗꯨꯝ ꯄꯤꯁꯜꯂꯛꯄ ꯇꯥꯕꯅꯤ꯫ ꯃꯔꯥꯜ ꯂꯩꯕ ꯃꯣꯏꯈꯛ ꯃꯩꯁꯥ ꯂꯥꯡꯂꯗꯤ ꯐꯩꯗꯅ, ꯃꯔꯥꯜ ꯂꯩꯇꯕ ꯊꯋꯥꯏ ꯈꯔꯁꯨ ꯌꯥꯎꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ꯫ ꯊꯣꯏ ꯃꯄꯥꯒꯤ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ "ꯄꯥꯕꯣꯡ, ꯂꯨꯄꯥ 500 ꯄꯤꯔꯝꯃꯣ, ꯍꯌꯦꯡ ꯆꯥꯛ ꯆꯥꯅꯕ ꯂꯩ." ꯀꯨꯟꯖꯣꯗꯣ ꯈꯣꯟ ꯀꯂꯞꯅ ꯍꯥꯏꯔꯛꯏ꯫ "ꯀꯔꯤ? ꯂꯩꯁꯥꯕꯤ ꯐꯥꯎ ꯐꯥꯗ꯭ꯔꯤ, ꯆꯥꯛ ꯆꯥꯅꯕꯩ ꯂꯨꯄꯥ 500 ꯀꯥꯏꯅ, ꯅꯈꯣꯡ ꯅꯈꯨꯠꯇ ꯊꯨꯗꯦꯛꯀꯦ." ꯊꯣꯏ ꯀꯤꯔꯨꯞꯅ, "ꯌꯥꯔꯦ, ꯆꯦꯛꯁꯤꯟꯃꯟꯈ꯭ꯔꯦ꯫ ꯅꯨꯄꯥ ꯌꯥꯎꯔꯒ ꯆꯥꯅꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯏꯃꯥꯟꯅꯕꯤꯈꯩꯅꯤ." "ꯑꯩ, ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯌꯥꯔꯣꯏ꯫ ꯊꯣꯏ, ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ꯫ ꯍꯌꯦꯡ ꯃꯇꯝ ꯆꯥꯕ ꯍꯥꯏꯕ ꯑꯃ ꯂꯥꯛꯈꯤꯅꯤ꯫ ꯑꯗꯨꯗ ꯅꯪꯅ ꯆꯠꯅꯤꯡꯕ, ꯂꯥꯡꯅꯤꯡꯕ, ꯉꯥꯎꯅꯤꯡꯕ ꯂꯣꯏꯅꯃꯛ ꯊꯤꯡꯉꯣꯏꯀꯣ." ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯖꯔꯛꯑꯝꯕ ꯃꯆꯤꯟ ꯄꯣꯝꯊꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯃꯣꯇꯤꯅ ꯃꯄꯨꯔꯣꯏꯕꯗ, "ꯏꯔꯥꯡ ꯌꯥꯝ ꯌꯥꯎꯖꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ,
ꯀꯣꯛ ꯆꯠꯍꯟꯕꯤꯈ꯭ꯔꯣ ꯍꯔꯥꯎꯖꯅꯕ꯫ ꯍꯩ, ꯃꯥ ꯍꯧꯖꯤꯛ 12ꯇꯅꯤ ꯀꯥꯔꯤꯕ, ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ, ꯃꯈꯣꯏ ꯋꯥꯈꯜ ꯌꯥꯝ ꯅꯧꯔꯤꯀꯣ, ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯀꯣꯏꯕ ꯂꯥꯡꯕ ꯌꯥꯗ꯭ꯔꯤ, ꯐꯠꯇꯕ ꯃꯤꯈꯛ ꯃꯥꯡꯍꯧꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ, ꯑꯐꯕ ꯃꯤꯁꯨ ꯃꯔꯥꯏꯕꯛ ꯆꯨꯝꯗꯗꯅ ꯃꯥꯡꯈꯤꯕ ꯀꯌꯥꯅꯤ꯫ ꯕꯤꯃꯣꯇꯤꯁꯨ ꯃꯈꯥ ꯇꯥꯖꯗ꯭ꯔꯦ, ꯀꯨꯟꯖꯣꯟꯅ ꯃꯆꯥꯁꯤꯡꯁꯤ ꯆꯦꯛꯁꯤꯟꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯖꯕꯅꯤ꯫ ꯖꯥꯠ ꯈꯔ ꯊꯤ, ꯉꯥꯡꯅ ꯁꯛꯅꯕ ꯈꯔ ꯅꯨꯡꯉꯥꯏꯇꯦ, ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯟꯕ ꯃꯥꯗꯤ ꯑꯐ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯎꯔꯛꯂꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄꯗ ꯆꯥꯎꯕꯤꯒ ꯇꯥꯝꯅꯥꯒ ꯕꯖꯥꯔ ꯀꯥꯔꯛꯏ꯫ ꯅꯨꯄꯤꯒꯤ ꯀꯩꯊꯦꯜꯗꯒꯤ ꯆꯥꯎꯕꯤꯒꯤ ꯍꯩꯖꯤꯡꯄꯣꯠꯇ ꯏꯟꯅꯕ ꯔꯥꯅꯤ ꯐꯤ ꯈꯜꯂꯤ꯫ ꯇꯥꯝꯅꯥꯅ ꯆꯥꯎꯕꯤꯒꯤ ꯕꯦꯒ ꯌꯥꯜꯂꯤ, ꯔꯥꯅꯤ ꯃꯆꯨ ꯈꯟꯕꯗ ꯌꯥꯎꯗꯦ, ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯣꯏꯔꯁꯨ ꯍꯩꯇꯦ ꯃꯆꯨ ꯃꯃꯦꯟ ꯈꯟꯕ꯫ ꯆꯥꯎꯕꯤꯒꯤ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯍꯜꯗꯨꯒ ꯁꯥꯟꯅꯕ ꯋꯥꯔꯤ ꯇꯥꯗꯨꯅ ꯃꯇꯥꯏ ꯋꯥꯏꯔꯞꯅ ꯂꯦꯞꯄꯤ꯫ ꯑꯍꯜ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯂꯒ, "ꯏꯕꯦꯝꯃ, ꯁꯤ ꯐꯖꯗ꯭ꯔꯅꯦ?" ꯍꯪꯉꯛꯄ ꯀꯥꯟꯗ ꯈꯛ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯄꯣꯠ ꯈꯟꯕ ꯂꯣꯏꯔꯦ, ꯁꯦꯜ ꯊꯤꯅ ꯊꯤꯅꯅ, "ꯏꯁꯨꯗꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ, ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯤꯅꯣ?" ꯏꯀꯥꯏꯔꯞ ꯈꯨꯝꯗꯅ ꯂꯦꯞꯄꯤ꯫ ꯆꯥꯎꯕꯤꯅ ꯑꯣꯏꯅ, "ꯃꯁꯥ ꯉꯝꯗꯗꯅ ꯂꯦꯞꯄꯨꯔꯦ, ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯧꯅ ꯀꯥꯗꯧꯔꯤ." "ꯇꯝꯊꯣꯛꯍꯜꯂꯨ ꯇꯝꯊꯣꯛꯍꯜꯂꯨ, ꯗꯣꯛꯇꯔꯒ ꯑꯣꯏꯔꯗꯤ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯅꯤ, ꯗꯣꯛꯇꯔꯒꯗꯣ ꯑꯣꯏꯍꯜꯂꯨ." ꯄꯣꯠ ꯂꯩꯕ ꯂꯣꯏꯔꯒ ꯊꯣꯔꯛꯄꯗ ꯐꯨꯠꯄꯥꯠꯇ ꯅꯞꯇꯨꯅ ꯁꯣ ꯌꯣꯜꯂꯤꯕꯁꯤꯡꯗꯨꯗꯒꯤ ꯄꯥꯛꯊꯗꯨꯅ ꯂꯨꯄꯥ 30 ꯄꯤꯕ ꯌꯨꯝꯒꯤ ꯁꯣ ꯑꯃꯁꯨ ꯂꯩꯔꯒ ꯊꯣꯔꯛꯏ꯫ ꯆꯥꯎꯕꯤꯅ, "ꯕꯣꯔꯥ ꯆꯥꯈꯤꯁꯤꯔꯣ?" "ꯆꯥꯔꯒꯨꯝꯁꯤꯗ, ꯇꯨꯝꯅꯤꯡꯕꯅ ꯁꯤꯔꯦ." ꯃꯈꯣꯡꯅ ꯄꯥꯔꯀꯤꯡ ꯂꯣꯝꯗ ꯂꯥꯛꯏ꯫ ꯒꯝꯚꯤꯔ ꯁꯣꯄꯤꯡ ꯃꯄꯥ ꯑꯗꯥꯏꯗ ꯐꯤꯔꯦꯞꯄꯒꯤ ꯒꯥꯔꯤ ꯈꯥꯝꯖꯤꯜꯂꯛꯏ꯫ "ꯆꯦ, ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ?" ꯇꯥꯝꯅꯥꯁꯨ ꯐꯤꯔꯦꯞꯄ ꯎꯕꯗ ꯃꯥꯏꯊꯣꯡ ꯃꯀꯥ ꯈꯤꯇꯪ ꯂꯥꯝꯃꯤ꯫ ꯆꯥꯎꯕꯤꯁꯨ ꯊꯥꯖꯗꯅ, "ꯑꯦ, ꯀꯩꯊꯦꯜ ꯀꯥꯔꯨꯕꯅꯦ, ꯑꯩ ꯊꯤꯜꯂꯝꯃꯒꯦ." "ꯌꯥꯔꯦ ꯌꯥꯔꯦ, ꯁꯨꯝ ꯆꯠꯈ꯭ꯔꯒꯦ." "ꯌꯥꯅꯤ, ꯊꯤꯜꯂꯝꯃꯒꯦ, ꯏꯆꯦ ꯂꯥꯛꯑꯣꯕ." ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯩ ꯀꯨꯝꯊꯔꯛꯏ꯫ ꯕꯣꯔꯤꯁꯁꯨ ꯌꯥꯎꯏ꯫ ꯂꯝꯕꯤꯅꯒ ꯁꯥꯡꯕꯅꯦ, ꯑꯉꯥꯡꯁꯤꯡꯗꯨꯅ ꯊꯤꯟꯒꯦ ꯍꯥꯏꯕꯗꯨ ꯆꯥꯎꯕꯤ ꯄꯥꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯐꯤꯔꯦꯞꯄꯅ ꯌꯥꯗ꯭ꯔꯗꯨꯅ ꯃꯅꯤꯡꯗ ꯀꯥꯈꯠꯂꯛꯂꯦ꯫ "ꯅꯣꯏꯕꯨ ꯁ꯭ꯋꯥꯏꯗꯩꯔꯣ?" ꯕꯣꯔꯤꯁꯅ, "ꯑꯩꯅ ꯆꯤꯡꯃꯩꯔꯣꯡꯗꯒꯤ, ꯑꯗꯨꯒ ꯃꯥꯅ ꯁꯤꯡꯖꯃꯩꯗꯒꯤꯅꯤ, ꯍꯧꯖꯤꯛꯄꯨꯗꯤ ꯐꯤꯔꯦꯞꯄ ꯊꯥꯡꯃꯩꯕꯟꯗ ꯂꯩꯔꯤ." "ꯒꯥꯔꯤ ꯑꯆꯧꯕꯒ ꯊꯧꯔꯤꯁꯦ ꯅꯣꯏꯕꯨ ꯀꯌꯥꯝ ꯈꯨꯠꯂꯣꯏꯔꯒꯦꯕ?" ꯐꯤꯔꯦꯞꯄ ꯅꯣꯛꯂꯒ, "ꯑꯩꯅ ꯊꯧꯕ ꯒꯥꯔꯤ ꯇꯣꯡꯕ ꯀꯤꯔꯤꯔꯣ ꯏꯆꯦ? ꯌꯥꯝ ꯅꯧꯅ ꯎꯕꯒꯤ ꯍꯥꯏꯕꯅꯤꯗ." "ꯆꯦꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯕ ꯇꯥꯔꯒꯦ?" "ꯅꯕꯦꯝꯕꯔꯒꯤ ꯗꯦꯠ 11ꯗ ꯇꯥꯔꯦ." "ꯀꯩ ꯂꯝꯗꯅꯣ? ꯅꯣꯡ ꯐꯥꯗꯣꯛ ꯀꯣꯏꯔꯛꯄ ꯌꯥꯅꯤꯅ." ꯆꯥꯎꯕꯤ ꯅꯣꯛꯂꯒ, "ꯁꯦꯔꯧꯗꯅꯦ, ꯀꯣꯏꯔꯛꯑꯣ ꯀꯣꯏꯔꯛꯑꯣ, ꯂꯝꯗꯤ ꯈꯔ ꯂꯥꯞꯄꯦ." ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯗꯨꯅ ꯍꯜꯂꯛꯏ꯫ ꯇꯥꯝꯅꯥꯗꯤ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯃꯇꯥꯏ ꯑꯃꯗ ꯊꯩꯖꯤꯜꯂꯒ ꯐꯝꯃꯤ, ꯃꯁꯥꯗꯨ ꯍꯩꯅꯤꯡ ꯍꯔꯥꯎꯗꯦ꯫ ꯐꯤꯔꯦꯞꯄꯁꯨ ꯆꯥꯎꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯃꯨꯛ ꯃꯤꯔꯔꯗꯨꯗꯒꯤ ꯇꯥꯝꯅꯥꯕꯨ ꯆꯦꯛ ꯇꯧꯔꯤ꯫ ꯃꯨꯁꯤꯟ ꯃꯨꯕ, ꯃꯅꯥꯝ ꯇꯥꯕ, ꯑꯀꯨꯞꯄ ꯁꯝꯂꯥꯡꯅ ꯋꯤꯟꯗꯣꯗꯒꯤ ꯍꯨꯠꯆꯤꯜꯂꯛꯄ ꯏꯈꯦꯡ ꯈꯦꯡꯕ ꯂꯝꯍꯦꯟꯕ ꯅꯨꯡꯁꯤꯠꯅ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯟꯅꯔꯤ꯫ ꯂꯝꯍꯦꯟꯕ ꯃꯁꯦꯜ ꯈꯝꯕꯟꯅꯔꯛꯄꯗ ꯐꯤꯔꯦꯞꯄꯅ ꯋꯤꯟꯗꯣ ꯃꯤꯔꯔ ꯆꯤꯡꯈꯠꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯁꯨ ꯃꯅꯥꯛꯀꯤ ꯃꯤꯔꯔꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯇꯣꯝꯇ ꯆꯤꯡꯈꯠꯈꯤꯕꯗꯨꯗ ꯐꯤꯔꯦꯞꯄꯗ ꯍꯥꯏꯔꯞ ꯌꯦꯡꯂꯨꯏ꯫ ꯐꯤꯔꯦꯞꯄꯗꯤ ꯁ꯭ꯇꯤꯌꯔꯤꯡꯗꯨꯗ ꯃꯈꯨꯠ ꯑꯅꯤ ꯊꯥꯗꯣꯛꯇꯅ ꯄꯥꯏꯈ꯭ꯔꯦ꯫ ꯇꯥꯝꯅꯥꯗ ꯃꯤꯠꯆꯥꯅꯔꯝꯕ ꯁꯪꯖꯤꯟꯅꯈꯤꯗ꯭ꯔꯦ꯫ ꯃꯇꯦꯛ ꯈꯔ ꯁꯥꯡꯅ ꯇꯣꯡꯉꯛꯄꯗꯗꯤ ꯇꯥꯝꯅꯥ ꯊꯛ ꯊꯛ ꯃꯁꯥꯗꯨ ꯍꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯇꯨꯝꯕꯁꯨ ꯏꯀꯥꯏꯕꯒꯤ ꯃꯃꯤꯠꯇꯣ ꯑꯃꯨꯛꯃꯨꯛꯁꯨ ꯂꯪꯊꯣꯛꯇꯨꯅ ꯁꯤꯡꯅꯕ ꯍꯣꯠꯅꯩ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯐꯤ ꯈꯔ ꯊꯦꯡꯅ ꯁꯥꯈ꯭ꯔꯦ, ꯑꯗꯨꯅ ꯇꯨꯝꯁꯤꯠ ꯐꯥꯗꯕꯅꯤ꯫ ꯅꯨꯡꯊꯤꯜ ꯇꯨꯝꯒꯗꯕꯁꯨ ꯆꯥꯎꯕꯤꯅ ꯕꯖꯥꯔꯗ ꯄꯨꯕꯤꯔꯦ, ꯍꯜꯂꯛꯄꯁꯨ ꯃꯦꯖꯤꯛꯇ ꯑꯣꯏꯒꯦ ꯈꯟꯖꯕꯅꯤ, ꯃꯗꯨꯃꯁꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯋꯤꯟꯗꯣꯔꯣꯝꯗ ꯑꯣꯟꯊꯣꯛꯏ, ꯑꯗꯨꯒ ꯃꯃꯤꯠ ꯁꯤꯡꯒꯗ꯭ꯔꯥ ꯈꯜꯂꯝꯕꯗꯣ ꯒꯥꯔꯤ ꯊꯧꯔꯛꯄꯗ ꯅꯥꯀꯟꯒꯤ ꯕꯤꯜꯗꯤꯡꯁꯤꯡ ꯂꯩꯊꯍꯧꯕꯅ ꯃꯃꯤꯠꯇꯨ ꯍꯦꯟꯅ ꯕ꯭ꯂꯔ ꯆꯠꯂꯛꯏ꯫ ꯑꯃꯨꯛꯃꯨꯛꯁꯨ ꯊꯛ ꯊꯛ ꯃꯁꯥꯗꯨ ꯍꯥꯏ꯫ ꯐꯤꯔꯦꯞꯄꯅ, "ꯇꯥꯝꯅꯥ, ꯅꯪ ꯇꯨꯝꯅꯤꯡꯉꯗꯤ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯑꯣ." ꯆꯥꯎꯕꯤꯁꯨ ꯇꯥꯝꯅꯥꯗ ꯌꯦꯡꯉꯤ꯫ ꯇꯥꯝꯅꯥꯁꯨ ꯏꯀꯥꯏꯔꯞ, "ꯇꯨꯝꯅꯤꯡꯗꯦꯗ." ꯑꯃꯨꯛꯁꯨ ꯃꯃꯤꯠ ꯁꯤꯡꯈ꯭ꯔꯦ, ꯃꯤꯅꯤꯠ ꯐꯥꯅ ꯁꯤꯡꯕ ꯉꯝꯗꯦ,
Handakti uibada situdagi khangon onthaki gari du su ikhang khang na khami chawbi na chingkhali haima tamna su phat hawgalaga as che chawbi kok yaisin khre hairaga suru laibak tanoi Boris tu machin mapada makhut thamlaga tuminda noi phire pana no kanu haina pisum sui yum yoraga phasana tumo as ngamoroi sidi ai topning mana sire hairaga chawbi gi pambomda makhut na kolaga nga thaduna mamit uishinki Boris na tamna ahin huran chatpro huran bakaina phi ahin sabai tumdabaini kai khangadana phire pat gari do tapna thawi tamna na tumbada kaidanaba jaking lerambada su tapthai gari hengatnabada su phinglude yum yorabakanda isi sina tumliba tamna bo haudo pire chawbina changu kige hairamlaga animakto changminnarei adubu tamna mangolda kakhatlamdana thongalda hatlaga chelei phire pasu halamdri khamduna leplammi tamna ubada fatnon khalaktuna yengi tamna sor thabit holaga manakta lepi namai namit imang ma ido kedorage che chawbi hongdorina thawai wariro wade amok thogle ise aigi naktara hoi phire pawa makha ta de kupna tamna bu yengi tabli nangi phone do aina lawba yaribra phire pa thamoi manungda haraurab che chawbi na yarabo yadeda lona paidoiro hoi phire pa no mi mamangi sin pocketagi phone satorei sim swat pa khot pa tawnabado madam khara changdore thongal da direct higlep laga leibudusu achat awokta kizaba phawi tamnadi miyoi basi phatte hiram khudeimakta puchel chawthokna khanbi bagi mahutta phattana ona bahana honei tanja da labna amubi lakpo ore tamna na taha ai ngak lera tholake phire pa tanja da tamna gi khutto ta painaga gari gi thong hangduni insili maso ka khatlaga Boris ta fingludana hai matek ama thogalo Boris so gari du thauba hawi kaino tamna pura doiro nga gre phone se mangonda piram doini semdong semjin khara tawge tawni Boris mangak nomlaga o phire pa tamna da onsilaglaga mate am chatlasi phone se reset toramdradi nangna paiba nungairaroi phone du metli Boris su tamna da yinglaga noksili tamna di nokte nakal amada mamai onthoki semna phire pana nupa koina ba paiba di yaroi ko is aduina te he aina yaba pidoise nangi phone se da wari saba yaba nupa se ai khak oigadaba is leite nupa ga amta adudi kai gi painingino aina han school da chatloi phire pa tamna da mapung phana on silaktuna yengi tamna Boris ta da na ba khonjal pikharaga lairik tamba yani haire bota oza amaga chatlaga class 9 dagi kaba yana ba sembi ki haire tamna Boris ta kirup yinglamlaga phire pagi na kong maya da changsin ki makhutna mana khallaga chirol oina ai lairik khara takbiyo namada basida haido kanu ikai